Ngasinumida waram phongkiba panam pauksi edigi maruiba paw moina Chief Minister and Biren pham thadokre Governor na ayaba pikre alternative arrangement ama laktriba phaw makhatana Chief Minister gi pham punaba khankhre Taragani thui suba Manipur Legislative Assembly gi tare suba Assembly session budget session phamgadaba nongma mangoinana ngasinungthil Chief Minister nongthoma Biren na ma ki pham thadokpagi sirol Governor da pisinkhre Governor na su pham thadokpada ayaba pikre Haukiba numit kharani asida lengak pairiba BJP manungda khaibum tanabigi asobu mami ama tadun lakraba matung ngasinungthil pung 5 ga makhairum tabada Chief Minister nongthoma Biren Rajbhavan satuna maki pham thadokpagi sirol Governor Ajay Kumar Bala da pisinkibani Alternative arrangement ama laktriba phawbu nongthoma Biren caretaker Chief Minister oina lainaba khankhre Chief Minister nongthoma Biren ngarang numidang akhanaba plan ama Delhi de sakhibaga loinana ngasinungthil pung 12 makhai tabada Union Home Minister Amit Shah ga maki official residence to unakibani adumapu kari wafam da wari sanakhibagi haibaduri sapsana khangmangkidi Home Minister unaraba matung Chief Minister nongthoma Biren amasum North East Coordinator amadi National Spokesperson su oiribi MP Somit Patra yauna Imphal da thulakhi Imphal da thunglaba matung ngasinungthil pung 5 ga makhairum tabada Chief Minister nongthoma Biren MP Somit Patra ga loinana Rajbhavan satuna Governor Ajay Kumar Bala da Chief Minister na magi pham thadokpagi sirol Governor da pisinki Governor da resignation letter pisin baduda BJP Manipur Pradesh ki President Esada Minister T.S. Bisorjit Minister Sapam Ranjan Minister T.S. Basanta Kumar Minister Hais Dingo Minister Kasim Basum Minister Ongbung Niumai Minister L. Susindro Minister Gobidas Konthauzam MLA R.K. Imo MLA Losi Dikho MLA Case Ibomsa MLA U. Deven, MLA M. Rameswar, MLA T. Santi, MLA S. Kunjakeshwar, MLA Karam Syam, MLA S. Premchandra, Hill Area Committee ki Chairman oiriba Dipu Gangmaina Singoloi rakhi. Paugi likhun amagi matung ina Chief Minister nongthoma Biren pham thadokraba matung BJP legislation gi manungda anaubu lusingma makhanbigi wafam leibra natragana President rule lakadra haibigi sapsaba haibangam aduapu hayeng ayuk phawgi manungda sapsaba madi khanglaba yahiri Chief Minister pham thadokpagi sirol pisinbada saruk yaruraba matung thambal sangne na paumising unabada BJP Manipur Pradesh ki President Esadana phungtokibda Manipur miyam ki interest Chief Minister na maki pham thadokpagi sirol adu pisinkibani Chief Minister ki pham thadokpagi sirol adu Governor na ayaba pikhrabara haina hangba wahamagi pakhumdi magna sapsana pikidi party manungda lusingba sinbagi matana kari lebigi haina hangba wahamagi pakhumda Esadan hausumaki oina masigi matana kari gumba sirol amata phangba leitiaki Amaromda AMU da thauram ama yawba lakpada paumising na hangbu wang amada Minister Gobidas Konthauzam na phongdokibada opposition ki maikedi assembly miphamda no confidence motion pukhatpa haibasi makhoi gi mathauni adubu hairiba motion asina hauzik leiriba lenga sita kariguma makhalambate gi sapu piba ngamloi maramdi opposition ki masing asi kayano haibasi mipum kudimana khangnarabanaiki Chief Minister na ngarang athengmada emergency oina Delhi da sakhibagi matangna hangbu hangda Minister na hai Chief Minister na Delhi sakhibasi high command gi matungina sakhibani akupa marol gi marks khangdi haina haki Banba yawbri hawkiba numit kharani sida Union Home Minister Amit Shah na Manipur Legislative Assembly gi Speaker T.S. Haitrabata amasum Mahut Minister Yumnam Khemchan bu tuan Delhi da kogduna unaba lekhrabani adumapo Union Home Minister ga unaba aduda kari gori sanakhibagi haibigi matangdadi phongdu haibi yakidabani Rajbhavan dagi thengna thadorappa chirol amada ngasinungthil Chief Minister nongthoma Biren amasum Council of Ministers sing pham thadopagi wapam adu Governor Ajay Kumar Bala na ayaba pikhibaga loinana alternative arrangement ama laktripa phawbu makhatana Chief Minister gi pham punaba khankhre hairinasu pawsida makhatana phongdorakli Social media site oiribi X hausina Twitter haina khangnaribasida kaisa Meghachandra na phongdorakpa wapam amada Brahmastra Missile na double engine amadi hit tawre engine ama damage tawre ba wapam su phongdorakli Amaromdana Assembly da Manipur irangi matangda akhanana khanana balupsingna taksilakli
Manipur sayi ani fazilaglaba irang asi luisinduna mauksagi punsida hanjilangnaba akanaba thaurangsing lokhanaba tha asigi taradagi haugadoriba taraga nithoi suba Manipur Legislative Assembly gi tare suba session da Manipur crisis ki matangna khananaba member khudimaki mafamda tongan lupsingna punna taksilakli lup taraga marina punna khuyek piduna thadorakpa chiolamada handaki sitting taramathoi leigadoribi assembly mifam manungda budget estimate 2025-26 amasum supplementary demands for grant 2024-25 puthokringai mangoinana nominee humnidi Manipur crisis asigi matangda khanagadabani haina taksilakli sirolasina makha taraduna governor address Manipur santi hanjilangnabigi warol sing yawhongadabani hingsagi thakdok sing lephanduna wari sanaduna santi purangnaba unconditional 6-pair implement taunaba assembly na warep laugadabani relief camp singda sangjafam lauduna lairiba singda matik chaba relief health care amadi rehabilitation ki thabak sing lokhanaba wafam sing khanaba galoinana matik chaba security force thamduna national highway sing khudakta hangdoknaba warep laugadabani haina taksilakli kumja English singa kungo humdugi me humdugi koki arm group singa mitay atamna sa tharagli balana sida misam lising humfu henmana mayu meki leitana ngasi phaw relief camp singa sangjafam lauduna lairi aduga nopi angang yawna misam kya koki militant singna hathre asiguma phibam asida relief camp singda lairiba miyoi singda pungninga masum haksangi phibamda asuki matik soganduna lakli awaba pulum puba ngamdabadagi relief camp na leiba miyoi kya ama masa matumna sijabagi thawdok sing thokli laingakna Myanmar-dagi lona sangsilakliba mitopsing asibu thingma ngamdabadagi ngasigi irang asi hena thukanbani amadi mitopsingna Manipurgi demographic balance ta asoba singnaba ohelakibani lamdam asigi civil society organization sing mahiroi lupsing maira paibi sing amadi youth organization sing gi maikaidagi athuba matamda Manipur mahusagi phibamda hanjilangnaba handaki assembly mifam asida chap chap warep sing laugadabani haina taksilai Committee of Peaceful Coexistence Manipur Mitai Maitai Tribe Union Federal Students Organization Kanglai Park Students Maitai Pangal Committee Committee on Relief and Rehabilitation Kanglai Panas Yellow Furup Apunba Awonba Manipur Amagidamak All India Tanzimi Insap Imagi Maira All Manipur Maitai Pangal Clubs Organization Youth Collective Manipur Manipur Union for Peace and Integrity amasum Manipur International Youth Center na puna khuyek piduna madaki wafam singasi taksilakibani amaromdana nominee sa thakadava DIY project of school students ki thoram hawdokre Manipur Pollution Control Board amadi part founders Manipur na sinduna zero waste composing recycling and alternative to single use plastic ki matang nominee sa thakadava workshop do it your DIY project of school students ki thoram ngasidagi Kaksing district ki kairakta lebi Sanatombi High School hawdokre Say Sigi Manipur Pollution Control Board State Sigi Tuan Mafam Singla Sathagadava Tharam Singi Manungsan Ahan Boina Hawdok Padu the Board Sigi Member Secretary Dr. W. Rosen Board Ki Informatics Officer Laisram Homenjoy Amadi Eco Network Manipur Gi President Laisram Sintana Tharamapu Sing Oivigi Mathakta Resource Person Sing Oina Suwanganghi School Campus Manung the Uthava Mani Mahiroi Sing the Matokram Amot Akaidigi Kanaraba har simgani haina practical oina takpa yauna pangtok pathoram maduga mari lenana board ki member secretary Dr. W. Rosen phongdokibada miyoi bai khoina nongmada puthokliba tungan pollution singa sina miyoi bai akhoi khaktana tana mausagi saknam su sauna sai thingpiri karigumba miyoi bai khoina hiram asida wakal tahaudrabadi akhoi gi tungi mirol gi lebaga si tamangam lagloi maram asina miya maru oina haurakliba mahairoi singna hiram asida wakal taba yamna mathau tarakpadagi bona mailoi sangsing the wakal tahanbaga loinana practical oina thabak tawhonbigi thaba si pekhatani asiguma thauram asi makhatana su Manipur gi tuan mafam singda leptana pangthoki ganaki nakala na ngasi gi thauram adu gi makhata boina kairak makha lekai gi community hall su meke dungi nupi singi oiba zero waste composting recycling and alternative to single use plastic ki workshop amasu pangthoki thauram adu su nupi singda makoina nongmada yumdagi puthokliba waste ngasibu matau kramna khaidolaga thamgani amadi waste gi karamna apaba makal ki har semgani haibadu su takpi tambikhi amaromdana Donald Trump na military gi support tawba handokhi ba serakta Russia na Ukraine gi town khudum sansingkhre
US की प्रेसिडेंट डोनाल्ड ट्रम्प लाखिबदगी यूक्रेन मिलिटरी की सपोर्ट तौबगी सांग हंदोखिब सेरक्ते रशिया ने यूक्रेन की टाउन अमा खुदुम चंसिनख्रे हैना ऑफिशियल सोर्स की वरोल मतुंगिन फोंदोखली डोनाल्ड ट्रम्प प्रेसिडेंट इलेक्शन की कैंपेन से तखिब मतम करिगुम महान US की प्रेसिडेंट इलेक्शन असिदा माय पाको थोलगदी पुंग कुन के मरी की मतम की मनुंग यूक्रेन अमति रशिया की मरक थोकलिब लान से लुसिनगनी हाइबगी थाजबा वाफम पिखि डोनाल्ड ट्रम्प ने यूक्रेन की लान से लुसिनबगी दमकता रशिया की प्रेसिडेंट की वरी सनगनी हाइबगी वाफम फोंदोखिब लेखि डोनाल्ड ट्रम्प अमदि पुतिन ना यूक्रेन की लान से लुसिनबगी दमकता मरुएबा एक्शन अथुबदा पाइखतकनी हाइना डोनाल्ड ट्रम्प की मकैदगी सजेस्ट तौखि मांगना हाइखिबदा रशिया ने यूक्रेन से थरिब लान असिदा नोंगति नुमित खुदिंगी ओइना मसिंग यामदब लानमी क्या सिबग लोइना रशिया की इकोनॉमी असि वेस्टर्न की मकैदगी सैंक्शन थामजिनखिबा सिना अवाब क्या मयोगनब लैरि मसिदा पोचगी ममल का हेना तांगमदगी मियामना अवाब मयोगनबगी मथक्ता लेबर की अवाट मयोगनरि हाइना फोंदोखिबा लैख्रबनि मसि ओइदुनसु रशिया की ओइनादि इकोनॉमी की ओइना कोलैप्स ओइबा लैथ्रि पुतिन महाकी डिजाइन की मयोक्ता अकन खोंथांग लोखतुन लाक्ली मागना यूक्रेन सथरिब लान असिदा डोमेस्टिक की ओइना लान असे लुसिनबगी दमक लेबाक मियाम की मकैदगी प्रेशर पिरकुसु लैथ्रि मरा असिदा यूक्रेन की प्रेसिडेंट वोलोडिमिर जेलेंस्की नदी पुतिन US की प्रेसिडेंट डोनाल्ड ट्रम्प गा डायरेक्ट ओइना दिल अमा सथरगा यूक्रेन द पीरिब मिलिटरी की मतिंग अदु कक्थरकनी हाइबगी थाजब वफम फोंदोखरे डोनाल्ड ट्रम्प की ममांग लेरब US की प्रेसिडेंट जो बाइडेन जेलेंस्की द मिलिटरी की मतिंग पीदुन लाखिबदु डोनाल्ड ट्रम्प लाख्रब मतुंगदरी होंगदोकपगी फिबम लाख्रबने मसी ओइदुनसु यूक्रेन की प्रेसिडेंट जेलेंस्की नदी माकी लेबाकना मनिंग मखा तमनबगी दमकता रशिया की मयोक्ता हनम नाइदना लंथिंगनरिबसिदा कनागुम्बा लेबा अमतना अखोगी तुंगी माराइबक अमदी लेफम ngamgadaba nati रशिया ने यूक्रेन की मनिंग मखा तमबु नमथब पामलिबसि अखोइना कैदोंगैदसु हंदुना सकदब लैति हाइना जेलेंस्की की वरोलदुदा फोंदोखि माना मखा तना हाइखिबदा करिगुम यूक्रेन की लानसि लोशिननबगी दमकता रशिया गा संधि की दिल अमा सथब तारगदी मदुदा ऑथोरिटियंस लीडर ओइरिब चाइना नॉर्थ कोरिया मदी ईरान सिंग लेबाक सिंग मरु ओइना पुंग थोगत ओइना थोकदौरिब ओइबना यूक्रेन की मकैदगी लेबासी मनिंग मखा तमनबगी दमकता सथरिब लंजंग असि हनब लैरोय पुतिन की मकैदगी डोनाल्ड ट्रम्पना यूरोपियन की लेबाक सिंग यूक्रेन की लान असि वरोइसिन पुरकनब होनबदा मतेंग पांगनी हाइबगी थाजब थमनि यूरोप की लुसिंगबसिंग डोनाल्ड ट्रम्प गा यूक्रेन की लान असि की मतांग सपोर्ट तौरिबसिदा मोट मानदब क्या अमसु लैरि डोनाल्ड ट्रम्प की एडमिनिस्ट्रेशन लाख्रब मतुंग तरकपद यूरोप की लुसिंगबसिंगना यूक्रेन बु मिलिटरी की सपोर्ट तौबगी सांग असि लेप लैतना अदुमक सथरखलि डोनाल्ड ट्रम्प की मकैदगिसु यामना हाइसिंग मोंगदा दिल अदु सथरकप याना लै अदुबु मसिदा रशिया की प्रेसिडेंट पुतिन यूक्रेन सथरिब लान असि इराय लाइन हेक्ता तोथोखिगदब मानदबगी फिबम अमद लैरि मरमदि यूक्रेन लेबा असि रशिया की परिपुरी की मरी लेनब लमदम अम ओइरिबनि हाइरिनसु पाउस मखा तारि दुग तेनरसुम म्याम थमजरमगे हौजिक ओइनदि म्याम पाउस मता सलुसिंजरगे म्याम पुनन वाबदेत ngamiनसि